Manipur housing oiriba phivam sing ase yengluragadi Indian Constitution Article 355 ase di jure oina chatnadrabasu de facto oinadi chatnare haina Manipur Pradesh Congress Committee Senior Spokesperson Hareshwar Goshwami na phongdokkhre hiram ase matang na ngase Congress Bhavan da pangthokpa paugi mifam amada wafam ase phongdokladuna Manipur Pradesh Congress Committee Vice President oiriba Hareshwar Goshwami na hai Manipur ki irang ase hek thokpa haubaga state asida Indian Constitution ki Article 355 chatnabra natraga chatnadabra haibase mayak senglakte Article 355 na haibase karigumba India ki state amada excellent aggression natraga state manungi oiba disturbance leirabade madu ngakthoknaba Indian Union na khud thingjinba yai haibane Manipur da thokliba irang ase ki matangda Supreme Court na Manipur ki law and order ase lokhatpa yadre haiba wafam phongdokkhre Union Home Minister Amit Sahana Manipur ki irang ase maru oina Myanmar dagi changlakpa illegal immigrants singna thogan bani haina thamkibaga iroina na state lengak na su irang ase Myanmar lebak dagi changsilakpa mitop ke achauba ithil jawi haibo wafam sing phongdokpa lekhrabane adumakpu Article 355 ase Manipur da chatnei natraga chatnade haibo wafam asidi lekhai tadana lakhe matang asida Article 355 Manipur da chatnei haibagi matang da khudam oina thamba yabade Manipur ki Security Advisor Chief Secretary Amadi DGP ase Center na hapani haibo wafam Union Home Minister Amit Shah mamang chahi ke August thada media da phongdokhe Torbung Banglada cookie singi thawai yaudaba hakchang sing leron chengani haina thawrang tawkhiba ado Center na khud thingjilakpadagi arembata khe loina na mamang chahi da famkhiba Lok Sabha gi mifam da Union Home Minister Amit Shah na maitai amasung cookie gi marakta buffer zone semle haibo wafam thamkhe Pumnamak ase yengluragadi Manipur da Indian Constitution ki Article 355 ase chatnare haina lobadan lalaroi haina mahangna phongdokhe Hareshwar Goshwami na makata na hai mamang chehigi me tang mari da Manipur lenga ke Commissioner of Home na thokpa order amada Tribal Solidarity March tagi thorakhiba irang ase gi Operation Commander IDGP Asutosh Sinha na oigani masigi damak Asutosh Sinha na Security Advisor Kuldip Singh makada thabak tawgani haibo wafam yaure Nakalamarom da Kuldip Singh ase Manipur ki Security Advisor oina hable haiba order amaso Home Department ki Commissioner na numit adumakda da atopa order amaso thokhe matang asida hangba yabo wahangde karigumba Manipur Article 355 ase chatnare hairabade order sing ase center na thokadabane adubu state government na order sing ase thoklabani na Article 355 ase Manipur chatnade haibage wafam amamuk lakle Masina takpadi tauriba thabak thorom khudimak ase mangdongnana thorang yatpa loiraba matong pangthoklagdibra haibasini natraga state government na thokliba order sing ase mathak thongba singna pressure pirakpadagi thoklibra haibase chingnadaba ngamde amaromda Manipur Article 355 chatnade hairagade Unified Command ki chairman ase chief minister na oikham thokpani kadigidamak center hapakpa security advisor Kuldip Singh da Unified Command ki chairman ohelibano haibase miyamna ngasi fawba chamamnari Matang asida hangling liba wafam di karigidamak center sanaba nilada state government na karigi yaribano state government na tawgadaba amasung tawroidaba sing center na pirakpa yathangi matung ina chalabra haibase chingnadaba ngamde housing Manipur oiriba phivam ase yengluragade Article 355 ase di jure oina chatnadrabasu de facto oina di chatnare haina Hareshwar Goshwami na makha tana phongdokhe Manipur da khulai paraga changpa ngakta ne external aggression nate changai bu khuding mak se yam thuna athu matam da mase resolve chawtai akhoi nu ubada Manipur ki honorable chief minister Manipur ki state government BJP na lead to government sina asigumba resolve chawse mase akhoi ngamdre hu pau budai basi akhoi na feel tawdei aduna maram moiduna honorable prime minister ki intervention darkar lai honorable akhoi home minister ki intervention darkar lai na ngarang gi mifam ngarang gi adumba koina unaba chachabudu gi chachabani aduga Article 355 ki matang dadi hujiki chamamnaba si leite chamamnaba di thamme chamamna hale aduga aroiba wayo ina thamjari si di juri oina di Article 55 chana de na lobu yai adu de facto oina di Article 355 Manipur da chanari haibo famji thamjaga tension jage